ngasi nungtil phong ki ba tongan ba pause khadagi collection miyam de kudol tamjage National Highway 2 da free movement Leihannaba M.H.A na Kuki-Zo CSO Singda Khanghankhre Kuki-Zo CSO Singi marakta hauzik pawba motmanaba ngamdri haiba nungtil pause ke chipong ama oiriba oil kati dagi lakhot charaga thamjage kangluk ki hana sunabana maram oiraga pibam solaba Manipur da tangdu leitaba pibam hanjalanabagi pandamda Ministry of Home Affairs M.H.A na National Highway 2 Imphal Dimapur lambida mipum kudimak athingba yaudana satok sasen tawba yahananaba Kuki-Zo Civil Society Organization Singda Khanghankhre Center na ingtapa pibam hanjalanabagi matangda paikhalakliba thorang asida Kuki-Zo leaders sing mot manadabagi maong amada lakle hairi power corridors ta khanana ponglakpa report amagi matung ina National Highway 2 da mipum kudimak aki akhang leitana chatok sasen yahanabagi matangda M.H.A na akhanaba thorang ama lokhalakpani report asina hai matam kayagi mamangdagi tangdu leita daba pibam amada leiraklaba Manipur da ingtapa pibam hanjalanabagi ahan ba khongthang oina National Highway singda mipum kudimak athingba leitana chatok sen Leihannaba M.H.A na akhanaba thorang asi lokhalakpani highway asida naga Nepali amadi atai phuruki miyoi sing chatok sen tawrabasu akiba amadi chingnaba amaga loinana chatliba maramna mipum kudimaki wakalda phawriba chingnaba sing konanaba M.H.A na Kuki-Zo CSO singda highway asi hangdoklaga kangluk kudimaki miyoi sing aki akhang leitana chatpa Leihannaba khangalakkhibani hairi M.H.A gi wafam asigi matangda Kuki-Zo CSO luchingba singi marakta mot manadabagi phibamda leiri haina palladuna report asina hai hauzik phawa center na Churasanpur dagi kangpopi phawa samnahanaba thorang mapung phana laukhalaktaba amasung tokhaiba union territory sembagi matangda chapchaba wafam phongdoraktaba maramna M.H.A gi wafam asi ayaba pibam thokti haina Kuki-Zo CSO kharana lauri amaromda potchai puthok pusin tawba gari amasung bus khaktamak chathok chasin tohangadaba maramna M.H.A na phongdorakliba wafam asida thoidokna akaiba leiti haina Kuki-Zo CSO kharana motpiri haina report asina makatana phongdorokli makha satarakpada nungthil pawse gi chipong ama oiriba kangla pawdagi lakhot charaga thamjage government na illegal immigrant singi matakta chattariba thabak sing 18 na sawgatli hairi state government na illegal immigrant singi matakta chattariba thabak thawang sing arambai tingol mapung phana sawgali group asina lamdam asigi indigenous people sing ngak shenaba masong state asigi demographic balance ase maintain tawnabagi damak chapchana lebli haina ngasi press club ta pangthokpa pawgi mipam amada arambai tingol general headquarters ki wangangloi monindrona phongdokhre mahangna makhatana haikibada socio economic cultural organization ama oina thorakiba lobasina haukiba chahi 2023 May ahomdagi hauna state asida oirakhiba lebaki oiba pibam apunbegi sakta bainaraknaba national security da singnarakpa masung yelomi singi pibam ase tamangamdaba pibam ama lakpadagi madubu defend tawnaba arambaina ahenba thodang kaya logduna sangsingi bakhongjang sing miyamna uba phangkhre Manipur da nongmakangdana saksilakliba illegal immigrant sing masak khangdoktuna maramda lankinaba Ministry of Home Affairs na state ta pirakiba akanba instruction amaga mari lenana state sarkar gi mekaidagi illegal immigrant sing deport tawbaga mari lenana thokiba memorandum adu arambagi mekaidagi mapung phana sawgali state asida illegal immigrant sing na pirakliba chaipu sing maru ina lamdam asigi socio economic geopolitical amasung demography da pirakliba chaitheng kaya ase yamna kiningai ni hanadagi hauna arambai tingol gi mekaidagi lamdam asida illegal immigrant sing na pirakliba chaitheng kaya asiga mari lenana yellow missing ngakpi shenbinaba lamdam asigi saktam kahendana thamnaba amasung NRC natraga masigi manaba mechanism ama sizinabada mitop sing khandoknabagi wafam asiga mari lenana Ministry of Home Affairs Manipur gi governor yauna mari leinaba singda memorandum pisinduna taksinba laikre asigumba marak asida sarkar gi mekaidagi July 19 da illegal immigrant sing khandoktuna maramda lankibaga mari leinana thokiba memorandum adu arambai tingol gi mekaidagi mapung phana sagotpaga loinana itaw khandokpaga mari leinana sarkarna paikhalliba thabak thorom singda arambai tingol gi leiriba resource sing maruina loop asigi leiriba volunteer listing yankairom asigi mathau tarabasu mapung phana support tawgani haiki makhatana brown sugar kilo ani henbaga konana fakiba miyoi chahi tara gi phadok pikre hari chahi omlong ki mamang October tara ga manga 2022 gi nungthilda Suzuki SS 125MN 06SC 6133 da brown sugar kilogram 2.040 pudunu lakpada dolai thabi da manaki pukhau tirapurda NAB PS na drug sing asiga konna fakiba cycle pace ki manung chanba iko manaki langkhong kuldagi lunkhongam hawkip chahi nifu gomdoi apokpa jalen hawkipu ko na chahi tara gi phadok pi ke baga loinana lupa lak amagi senphamsu hain oina pinanaba Khanghankhre mahaki mathakta NABPS na lokhotpa case ke sarshita yumpham oiraduna court asina well chataraklaba matungda tha asigi taraga tareta lampelpalta leiba special judge NDNPS Manipur Monalisa Maibangi court na mara leiri hairaduna conviction pikibani aduga mahaki phadoki matam lepthokna bangasi court asida sentence hearing chathaduna nakalanimakki council singna tawrakpa submission sing tarba matungda mahakpu NDNPS Act ki section 21C gi makhada tahi taragi phadok pikhibaga loinana
lupa lak amagi senpham su fine oina pinanaba khanghankhibani karigumba mangna fine gi senpham asi pidrabadi mahaki phadoki matam chahi ama sangdokkani hairi adumoina mak case asiga mari leinana mangna jail da lerakhiba numit lising amaga 12 gi matamdi phadoki matam asidagi kakthagani hairi mahaki mathakta court asina while jatarakpada prosecution gi mekaida special public prosecutor moirangthem raichana lepkhi Makatana yumda hanjilu hairabadi security matik chana thambiyu amasung yum samjinbagi sel hengadan biu hayawi deputy commissioner na IDP Singh Leihannaba new kachel manbida yengshinkhre lebaksin batungna pangthokiba humudra taruk suba ban mosop loishinbagi thoram Imphal gi city convention center da pangthokpada saruk yakhiba chief secretary oiramba Prasan Kumar Singana chaliba tha asidagi hauraduna IDP Singh bu December tha phawbugi manungda tangkak ahum lakta masagi mayumda hanjilalagani haina phongdoklambaga loinana lengaki mekeidigi thabak asigi Mathau taba thorang sing lokhatpagi manung chana ngasisu Imphal West District ki Deputy Commissioner M.H.A Kumar luchingduna IDP singa loinana pachoi PS na konba new kaithel malmida leihauba yum sing hongjinba yaragadra natraga semjinbagi mathau taribra haiba khangdoknaba yengshinminakhre lengaki makeidigi December phawbugi manungda tangkak ahum lakthokna IDP singbu mayumda anjilanaba thorang lokhalakpada natna changshinduna leiba yanaba semjin sajinanabagi damak lupa lising umbudra manga gi senpham supigani haina laukthokibani Lengaki thorang asigi matung ina new kaithel manbida leihauba masa masagi yumsingda relief camp ta chahi ani hena lanjena duna lerakliba sing changshinduna songjilamba napina chingba ngarangtagi hauna sengdokpa haurakibani lengang na lakholakliba thorang asiga mari leina new kaithel manbigi United Club ki president mayanglambam M.H.A na pamisingda hai ehak isha amadi imung kaya ama Kangpopi district ki manung chaliba mapam asigi kuki ki yumsinga hek tainana leiminarakpani DC masama haktengnana laklamlaga leiriba yumsing changjangduna yengshinbiram bada yamna nungaijai aikhoisu isagi yumda hanjinduna leiningi adubu kukiga tainaba mafamsingdadi matik chaba security leiraba matamda changsinbana phagani haina khali DC dasu wafam asai phungdoktuna security thambiu haijakhre kukiga tainana leiriba mafamsingda security leitaba aduga new kaithel manbidagi meter chamarom lapnaraga khunjasingna changduna leiba haibasi nungairoi ngasi DC laklambada miyamna hanjinduna leiba yanaba mafam chana security pigani haibagi thajaba pirambubusu nungaiba poi loinana thabak asi atubu matamda paikat haningi hairakhi mahangna makhatana hai irang asida yum mai chaudabsu sahi ani hena leinadabadagi yumsing akai atoi yoramba amadi phibam chadabasing samjinanaba pigani hairiba lupa lising humudra manga asina konagadaba natte DC gi mekaidagi senpham asigi mathakta housing loan gumba oirabasu lawba yabagi phibam panbiramki lengaki official sing lupa lising humudra manga na yumsing asi amuk anna leiba yanaba samjinba yagani natraga yaroi haibadu laptop piyu hairaduna IDP singdagi oinadi senpham asi khajiktang hingat haningi haina lengaki pungning chingchilakhi makhatana July 18 phawbada positive response pangdrabadi khongjang sangsilagani haiba JC Lilong Jiribamta police na driver amasong handyman puraga lupa lak ama lauki haibagi wathok escape puduna thorokpa truck amagi driver amadi handyman bu Jiribamki lengang pokpi police outpost mayada Manipur police ke mobile team amana tamthina phurakpada natana sales lobi kiba aduga pochai kaya amasu yoromdabagi thodo adubu yaningdaba phongdorokpaga loinana thodo asida chenabasing matakta achumba well PBU tabak asigi matangda tha asigi 18 phawbugi manungda mari leinaba authority dagi positive response pangdrabadi makhal kaya gi khongjang sangsilagani haina thodo asigi mayokta semkiba JC na pongdokhre ngasi Lilong Kaichel da pangthokpa pawgi mifam amada thodo adugi mayokta semkiba JC against brutal torture of driver and handyman by Manipur police personnel mobile team near Lengangpokpi police outpost Jiribam on July 1 2015 gi convener MD Helan Udina hai tha asigi amada yote thangte escape uba truck amabu phajillaga driver amadi handyman yauna nomagi chara tanjaba simi amabu tamthina phurakkiba thong asi JC asina thamoi sokna condemn tawi Jiribam PS ki manung chana leiriba Lengangpokpi police OP mayada khamduna leiramba Manipur police ke mobile team amana thon kiba thodo aduda yotek thangtek puba truck aduda illegal oiba polam amata yaukide escape sing adugi go down chalairiba Lilong Kaichel da leiba Hafiz Martin and Sons yamna senga yotek thangtek khomjinduna government of India na piba license paiduna business tawjaba misakni handaki thodo asi khakta natana sengna business tawjariba mioi kaya dagi su national highway new kasar lambi asida rule gi wangmada se lobiba amasong driver singbu phubi chaibibagi paw kaya leiri matungda su tarakhigani haiki mahangna makhata na haikibada Lengangpokpi police OP mayada thokiba thodo aduna police mobile team na driver amasong handyman yauna gari aduda yorokpa mioi singda lupa lakh manga piu haiduna tamthina phubi rakhibani madugi matungda yote thangtek adugi mapu oiriba Hafiz Martin and
संस्का पाव फाउनरबा मतुंगदा मोबाइल टीम अदुदा यावबा मसाना मसाबु बीडीएफ नि हाइजबा बबलू कौबा मिसक अमगी कुथांगदा लुपा लाख अमा पीरबा मतुंगदा फाजिंदुना ओटनै बिरंबा मखोय अहुमबु था असिगी अनिदगी निमिदांग पुंग तरेलम तारकपदा ट्रक अदुगा लोइनना थादोरकिबनि हाइखि ड्राइवरना गाड़ी अदु थौदुना महाकना पुरकलिबा पोट थाफम यौनबा चटखि अदुगा पोलमसिंग अदु थादनबा खुमजिलकिबा ट्रिपान हांदुलुबा मतमददी योटेक थांगटेक अदुगी मनुंगदगी केजी 700 ओइगदबा कोरीगी पोलमसिंग यावरमखिदे पोलमसिंग अदुगी ममलना लुपा लाख अमरम ओइगनि हाइखि असिगुंबा थोंग सथरिबा पुलिस मोबाइल टीम अदुगी मथक्ता मतिक चाबा एक्शन लोखटपियु हाइदुना योटेक थांगटेक की मपु हाफिज मार्टिन एंड सन्सना गवर्नर अमदी डीजीपी दा वकचिरोल पिसिनख्रे अदुबु ngasi पावबदा पॉजिटिव रेस्पॉन्स अमत्ता फंगद्रे हाइखि थदो असिगा मारी लेनना सेमकिबा जेसी ना गवर्नर अमसोंग डीजीपी दा मेमोरेंडम पिसिनदुना थदो असिगी जस्टिस फंगनबिनाबा हाइजकिबसु लेरे मरम असिना थदो असिगी मतांगदा मारी लेनबा सिंग था असिगी कुनगमापन पावबदा पॉजिटिव रेस्पॉन्स पिरक्तरबदी थांगनबा निमित्तगी सीएसओ सिंग खुसम नदुना मखल मखा कयागी खोंजंग संगसेलगनि हाइनसु पाउमी सिंगदा फोंदोखि मखा सतरकपदा नुंथिल पाउसेगी चिफोंग अमा ओइरिबा कांगलेपाकी मैरागी इडिटोरियल लोखचरगा थमजगे मरैबाक मियामबु नुंसीबा पुक्सेल सेंगबा लुचिंगबा अमा मथौ तारे हाइरि इरैबाक इरमदा मणिपुर असि लुचिंगबा लेत्रबा आइगी हाइबना मांग थादुना थबक तौबा मियामगी हाइबा असिना तुंगदा थमदुना थबक तौबा मियोइसिंग खुलिंगदुना लेबा लमदम अमा हाइबदु ओइरि हाइबा यारे इबम असिदा मणिपुर लेजिस्लेटिव असेंबली की स्पीकर ओइरिबा टीआई सेटरबर्टना हौजिक मणिपुर की ओइरिबा फिबम असिदा मरैबाक मियामबु नुंसीबा पुक्सेल सेंगबा लुचिंगबा अमा मथौ तारी हाइना फोंदोकिबा असि अचुंबा वफमनि अदुबु मरैबाक मियामबु नुंसीबा काथोकपना मांग थादुना मियामबु अमत्ता ओइना खोमजिन तसिंदुना थबक तौबा ngamgadaba luchingba oigedaba miyoi adudi ngasi phawba thiba phangdana leiba haibadu oiri masigi mayek sengba khudam haibabu hauzik manipur da anawba lengak ama semba yabagi MLA masing hendokna leidabasu lengak adugi luchingba oigedoriba miyoi adu khanba ngamdabadagi hauzik phawba lengak semba ngamdabagi achawba maram ama oiduna leiriba asni oiriba phibam asina taklibadi manipur da luchingba oiningba miyoi singna pik thana lei adubu luchingba oiningliba miyoi adu luchingba ama oibagi chenpham thokpa gonching adu chelabra haibadu masana khangzadabagum tawbana ayamba oiri haibasni luchingba oigini haiduna chongthorokliba sing asi kana kana no haibadu lebak miyamna masak munna khanglabasu adumak tumin leithokpagi hainabi ama leiriba asisu yamna phatte aduga luchingba oiningliba miyoi aduna selgi komda puthaduna leiba miyoi ama oirabadi mahapu matik chaba miyoi amani khanduna luchingba ohenanabagi sagotpagi channabi amasu lamdam asida leiri maduna asengba luchingba ama khanba haibasi lebak miyamgi achawba thodang lei haibasisu khangpham thoi mata maduda manipurda popular ministry ama ichaw chawna laikhi adugumba lengak adugi luchingba aduna makhataba MLA minister sing amata oina khomjin tasinduna apunbagi thawna pangal haibadu sagatuna luchingba ama oibagi lopam thokba thodang adu mata maduda lawba ngamdabadagi lanasi hojik pawba luishinma ngamdaduna leibagi maram amani haiba yai maduna hojik manipur kangkhong saiduna mikap mirau kholna nilduna leiriba asi kanana tholibano haibadusu manipur miyamna tasengna khanglabasu lanasibu luishinma ngamdriba miyamgi mute oiriba singi mafamda wai ama pawba haiba ngamdana leiriba asisu yamna lanba haibadu oiri amaromda hojik PR lengak sasan ki makhada manipur miyam asi leiri adubu assembly animated suspension da thamba maramna anobal lengak ama semna bagi tanja adudi adumak pidi arigumba agastaram doi fawbugi manungda anobal lengak ama semba ngamdrabadi hojik chathariba parliament mifamda makhata na PR sangdongna bagi wafam puthoktuna makhata na PR manipurda thamgadawribani seraga sida hojik su anobal lengak ama semgani haiduna mafi takhatuna MLA singi marakta yamna kanna honari masida nainaningai oiribadi makoina manipur gi lengak sasan tawringai matamda manipur thugainaba landarakpada MLA sing amatta oina punchinduna manipur kananaba thodang lawba ngamkide asigumba mipangda MLA sing asina lan asi lushinanaba khona pamthokba adu khonadana lan marakta anoba lengak ama semnaba honariba asi maraibak manipur bu nungsibagi thongla natraga makhoi masa masagi khudongsa phangnaba honaribra haiba adu manipur miyamna nainapam toi loinana anoba lengak ama semnaba honariba asigi pukchal sengba maraibak manipur miyambu nungsiba luchingba oigadaba mi adu leibra haiba sisu manipur ki miyamda khanganba mathau tai hairi